ꯃꯛꯇꯗ Story Collection gi maikeidagi miyamui kongnam khurumjari hauji thinggi pung ani takibaga loinana maruiba pau khara pijari pambaina lusingba UNLF game dagi masing yamba kusukulai kaya khare kadar mari sukhari sahi ahum hena satharagliba terrorism gi thawongda BJP lengangna kumai yenglaga leiri o ibobi Sapar mainada kuki nupi singa CRPF ka chauna mungna khare Modi na Italy gi Prime Minister da Siroi Lili lonba phi khudon tamkhre mari raksubo oina Kim gi pungni phuni pan gi shutdown amuka ju sangdo khare Isagi yumphamda hanjillaga sijge Lili camptdi siningde kaina leima hauji makhatana pau sandona pijari More dagi lanjenarakuna hauji Lili camptda naduna leiribi masagi sahi mogda tare surabi khangemang kaina leimana more da leiba masagi yumda hanjillaga sijge Lili camptdi siningde haina phungdorali More 1 number 9 dagi kangluki irangna maram oiraga lanjenarakuna hauji wangjing kodombopi sports complex da hangba Lili camptda sahi ani hena naduna leibi kaina leima khan nongpok apumba nupi lup more gi hana president su oirami Khangembam kaina leima hauji anabana marum oiraga phamungdagi hawal kangkhatpa ngamdana leibaga loinana wa ngangba amadi loksinbang phawba ngamdre maha Lili camp asida leiklaba matung sahi ani rongi mamangdagi naduna leirakpana haujikti mahaki phibam kai hena suksilakle hairi kaina leimagi machanupa maipang maitei humbada taru na presta phongdorakpada mahaki imana sahi kayadagi more da leiba maitai nupi singta phisalon sagi Haihanaba amadi masaki senthok lambi ama leijanabagi damakta More 1 number 3 tureng wangmalekai da handloom office hangduna phisa kon kaya thamduna mateng pangduna laki masigi mathakta more da khundaminariba tongan furup singi marakta nungsi chanana leinaba honabada achauba thodang lauduna laki hairi English singani sumna kulumdogi me 3 dagi haurakhiba kangluki irang asina maram oiduna masagi yum thadokduna lanjenarakuna Lili camptda leiraklaba matamda mahak kariguma siba tarabasu Lili camptdi siningde more da leiba yumda hanjillaga isagi yumda sininge haina tattana hairamki adubu haukiba sahi anirom asida masagi anabi phibam hena phachilaktabadagi haujiti wa ngangba ngamsilaktabagi mathakta mina haiba phawba loksinba ngamdre mahangna hingningai matam asida mari leinaba authority na athuba matamda khongthang lokhatuna more da hanjilhanbiu haina maipangna arpin tawrakli panba yai kangluki irang asina maram oiraga more dagi lanjenarakuna Lili camp asida leirambadagi hinglingai matamda masagi yumphamda hanjinduna mafam aduda sijananingi haiba mi taruk masagi mayumda hanjinba phangdana Lili camp asida leikidre English singani sumna kulumdogi me 3 gi numidang wairang kuki narco terroristing na more da leiba maitai singi yummai thaduna attack chatharakpadagi more da leiba AR na maitai singbu KLP da leiba makoi camp da thamlamlag matungda Lili camp asida leirakhibani Auji makhatana pachari National Highway number 2 Imphal Dimapur lambi gi Kampokpi district ki Saparmaina mapada lambi thingbai khongjang changsiliba kuki zo nupi singa CRPF ka pasonen singa chauna mungna khare hairi khongjang changsiliba kuki zo nupi singi lusingbi amana hai Senapati district ki kuki zo khunja sing phajinduna thamliba adu thadoraknaba demand National Highway asida nupi singna lambi thingbagi khongjang changsinkhibani khongjang changsinglengai matamda lakiba CRPF ki convoy ama thingnanaba honabada nakal anigi marakta chauna mungnaba thokibani CRPF pasonen singna lambi da paisinduna leiriba nung amasung uwasing adu loktoktuna lambi adu lanthoki hairi Manipur Police Assam Rifle amasung CRPF ki apumba combined team amana ngarang lamdengda leiba pambaina luchingba UNF ki unauthorized oiba camp dagi masing yamla khosu khulai kya phagat khibaga loinana loop asigi kada marisu phagat pa ngamle hairi hiramsigi matangda ngasi Babuparada leiba Imphal West District ki police ki SP gi office ta paumi singa unabada SP khiti mayum Sibakantana hai thas ki kunda state force ki lakhiba khusu kulai khara yonthok yonjin tawgani haibagi akaknaba paw ama phangbadagi lamsang police station na komba lamsangi area da ngarang Manipur police ki kangbu amana special operation ama sathaki operation adu da pambhaina luchingba UNF LF ki kadar aniga loinana Sans LMG ama magazine ahum yauna
राउंड मरीगा कोनना फागतकी फारब कदर अनि अदुदी मयांग इम्फाल कोक्साईदगी हैसनाम थोमास कुमापल अमसुंग लमसांग हाइबोंग पोपीगी मया लेकाईदगी आरामन तोमदोम कुमापन कौई कदर अनि असि फारिङै चेरक्ता मखोइगा लांगमिनबनी हाइबा मियोइ खरना मणिपुर पुलिस की कांगबू अदुदा नोंमै कापसिलक्की मतम अदुदा नाकल अनिगी मरक्ता ngahak खुथोंगनकी मतुंग तारकपदा अहेंबा सिक्युरिटी फोर्स संगसिलुबदा मनाक नकपदा लेबा मफम अमदगी अकनबा मोंगदा सिक्युरिटी फोर्स तमना नोंमै कापसिलक्पै थौदोक थोखी थौदोक असिगा मरी लेनना मखा ताना नोंमै कापदा यावबा मियोइ अनि अमसु फाखी फारबा मी अनि अदुदी निंगदौजम राकेश अमसुंग चिंगाखम महेश कौई मखोइ अनिसु पांबैना लुचिंगबा UNLF की कदर ngakani फारबा कदर सिंग अदु वहंग पाहुंग चथबदा नोंमै सिंग अदु योनबा पुथोरकपनी हाइरी मखोइना फोंदोरपगी मतुंग इन्ना ममांगदसु असुमना खुसु खुलाई योमबगी थबक असि तोइना चथै हाइबा खंबा ngamki महांगना मखा ताना हाई थौदो असिगी मतुंग तारकपदा मणिपुर पुलिस असम राइफल्स अमसुंग CRPF की अपोनबा कंबाई टीम अमन लमदेंगदा लेबा पांबैना लुचिंगबा UNLF की अनऑथोराइज ओइबा केमदा थीबा हुमबगी थबक चथखी मतम अदुदा AK सीरीज राइफल MK सीरीज राइफल पिस्तौल अमसुंग अतोपा फायर आर्म कयागा लोइनना पुन्ना खुलाई कुमापन फागतकी मखा ताना सिक्युरिटी फोर्स की अपुनबा कांगबू अमना ngasi ayu angambadagi howduna pambaina luchingba UNLF की केमगी मनाक नकपदा लेबा चिंगसांगदा थीबा हुमबगी थबक चथरबसु मसिंग यामलबा खुसु खुलाई कया अमसु फागप्पा ngamki फागलबसिंग अदुदी AK सीरीज राइफल M सीरीज राइफल स्नाइपर राइफल कंबाइन स्टोंगल मोटार RPG तरे लॉन्च एंट्री डोन जेमर अमसुंग ग्रेनेडना चिंगबा कया यावना पुन्ना खुलाई कुंथाइ पाइ फागतकी हाइना फोंदोखी असुमना लोना यादबा अमदी पुलिस की लाखिबा खुचु खुलाई लेइबगी पाउ तारबदी मनांगनप पुलिस स्टेशन नत्रगा खंगना चानबा पुलिस ऑफिसर सिंगदा मतम चाना पाउ पीबियु मदु नतना करिगुंबा फाबा पुनबा यारको मतमदा लोगी ओइबा फंगफम थोकवा चेराक चप चाना फंगनी मरम अदुना मियामना मतम चाना पाउ पीबिदुना मिपुंग खुदिमकना टेक्ता कायदना अमसु नुंगाइबा एनवायरनमेंट अमा सागतपदा पुन्ना मतेंग पांगबियो हाइनासु महांगना मखा ताना अपील तौरखी मणिपुर पुलिसना नुमित निनीदा फारबा मसिंग यामबा खुचु खुलाइसिंग अदुदी AK सीरीज राइफल 13 M 13 राइफल 3 M 13 राइफल 3 M 3 राइफल 9mm पिस्तौल 3.12 राइफल यावना पुन्ना खुलाई कुमापल असि थासकी कुनगी नुमिदांगदा फागतखिबनी मखा ताना ngasi ayu anganbada फागतखिबा खुलाइसिंग अदुना AK सीरीज राइफल 13 M सीरीज राइफल 3 स्नाइपर राइफल 1 कंबाइन 1 गैस गन 1 एयर गन 1 शटगन सिंगल बैरल 9 पम एक्शन सिंगल बैरल 2 3 इंची मोटार 2 RPG 8 लॉन्च अमदी सोकपा पंबा याबा खुसु खुलाई सिंग अमदी ड्रोन जेमरना सिंगबा यावना खुलाई पुना कुंथा निपानी मतंगचिदा मसिगी पुंग अनिगी पाउ लुसिनजरी मयामबु अमुका हना खुरुमजरी।